Arambai Tengol KCP MC progressive na warning tharkre. Sahi asigi August taraga hunduigi wathok ta senaba miyuising Arambai Tengol gi miyuising na kangkhatpa manba maongda party gi mayok ta kudum bi singrak liba adu afaba oiroi haina KCP MC progressive gi social media da thadorokpa warol amadu phongdorakli waron chungadu da paliba wapham singdi nasagi mongpham thijaba ka pangkhak oigani KCP MC progressive na sangsila palambi dagi handokho Arambai Tengol gi mingchat thinabasu makata na tawba yaroi Leibak thugaibada Arambai Tengol na kangkhalakpa taragadi Arambai Tengol gi mathakta athingba thamlakani ireisa amoina party na paikhalakpa thabak singda apen penda phongdokpadi matam chuppada taramna ui adubu kudom bisinglaga award aipa saraklagadi khwaidagi tathiba yeknab oirakani kawgunu haiba wapham payama su phongdokli mama mapa imung munuk singmasu Arambai Tengol gi mingda leibak khabai khara sariba nasana su siksu matam laringai phajin puchin haubana punamaki yaithaba oigani makhatana Arambai Tengol gi ireisa singna party gi mayokta kalakanjau hulaklagadi chapsa thabak paikhatkani KCP MC progressive standing committee haiba wapham sing phongdokli matang sida social media da chaithru liba warol sing adu tab matamda jinkuki na ko terrorist singna manipur thugaina ba honara liba kaya sida tungan ma loop sing ireisa kayana manipur thugai ba panliba sing adu thengna duna laklibani adubu asingba I machingi marakta nungaida da ba thohanba sina miyamda asuki mati nungai handaba habadu oihalle nungai taba chena ba wapham sing lerabasu amaga unaduna ningthina pau phawdokna duna Waroisin Puraknaba honabiu haba wapham singsu tungan ba miyosina comment sing adu family Kuki khulai pai ba masen yengsinabagi pausu laikhrabani adugumlaba thuduk adu akhoidadi thuaningde haba wapham sing thamnarakli nungaina tedi ba wapham sing asi yasinaba honabiu haiba ireisa kayana phongdonarakli